MS PAODAM ming tabiri basungbu yimnam Anuradha Devi nei konana khurumjari hause maru pai PAODA singdada kolngaltuna leba volunteer ama kuki militant singna nongmaina kapsalapudagi lekhidre mihat sida senaba sing atuba matamda phana na balenga ke maikai dagi kanna hona gani haina chief minister NP rena phongdokre Pokso Act 2012 amasung child marriage ke hiramda awareness program pangthokre Kuki Tengana Pagitang Miam the Sinabiro Natraga Kuki Tengnabada Center Gate Forcing na Ayat upon Bibiragadon Haina, Foxki President T.S. Manihana Pondokre. Loinana, Prime Minister Nanda Modina Azodia the railway station Amasungi Airport Ama Hangdopagi Iroinana, Amri the Bharat train Anilam Thakre. House of Pausan on Episodi. Lamsang Assembly Constituency Manung Sanba, Lamsang Police Station Nakonba. Mayang Langzing Dagi, Singdada Kuningapuna Leba volunteer Amakuki, Militant Singna, Nasi Nongalam Daida, no may Kaptarak with a Panduna like Hidre. Tagdog Ado Kadangmanta Amadi, Singdada, Kukiga, Tangana Leba Mate Kunda, Manakta Kunangapuna Lading Ida, Ikan Kangotana, Nongalam Dai Punga Ohumakairom Tarakpada, Kuki, Militant Singna, no may round care Kapsulapada, Panduna like Hidabani Heidi. Lake Hidraba volunteer Ado, Mayang Langzing Dagi. Ningombam James Zahi Contra Apopan Ningombam Nandisho Kawe Mayum Makai Pandre Mahag Naronge Tongdang Pauseda Tahi Anirom reporter Oida Mihai Makitawa Yautraba Haksang Zanwiske Mokta Tamkibaka Loinana Totoka Aduke Matangda Kadangman Patuke Secretary Ilangman Ongbe Santina Haikibada Irang Haurapataki Haunang Asi Pawa Kadangbana Fayeng Singda Gautro Senjam Chirang na Chingba, Mapam Kiada Lady Ba, Maida Paibi Ima Ibel Singna, Tumba Saba Kangdana, Kunangtuna Lady. Madu Aina Kadangman Part 2 da, Hana 22 Assam Rappel, Ladambatiki 32 Assam Rappel, Amati CRPF Su, Lady Ba Aduga, State Force Karasu, Lady Ba Asida Makoina, Tausadaba Monko Ulapataki, Gram Panchayat, Mangada Leba, Nahasingna, Kunanganaba Village Force Oina Semani. Village Force Semba Asida Asoba Todang Loramba James ni Haike. Loinana Samai Assembly Constituency Ministers o Oriba Haikam Dingona. Ngarang Kaktada, Kambal Kuntra Kak Piramke Asowana Ladiba Maragasida, Kukina Kudung Saba, Loholiba Sipende, Maramaduna, Lengana Iranga Setuba Matam the Lucian View, Lake Hidraba Zemski, Asiba Haksang, Lengaka Wadi Sanatriba Fawa, Levro Haike. Loinar Kazabani. Sarkana the Habiba, Hausia La like Irang name and Makona High Kata no Irang name is it. Kadamar in Pan West in the Cosida Makona Kano Asarapan Tambide 22 labor 22 na cannot Mangam there, Asaraman 32 Mutami 32 Sulera, 22 Sulera. I think Sharpie of Mayamusulera, carrying the Mutakadam in the Pazagazida, Kamai of the Kadam part to give Bangaris the Mono Kapalapanova. Sidamakona Yengo Lady Carigino, where's Matic Makoy ng akpita ba CRPF lady mo moy miyang ngarang moy mo konta ba kargi moy phamung da nuwa si miyam na tum da na mara pa bi ako na ako gi kulai ji pa yuta ba ako gi license kan sama ni par ga le ba isa sing ji na numilang ahing ligla na pop up tara ba ko ka ji loin suali mani pop up tara matam si da ako gi lei ba pije sesari ba pije sini si na ko ne khon ga le jering mar si ko gi na no me kapsa biranga si ko da mo kaim ta haide kaim ta tok di tara ga ko ngai bu ko anu ga ko matang si mo nungalam ta si da nungalam dai hai tare ako ma kholam matai Bumakai Sada Koji, Makola Matare, Masako, and Angel Chachira, and Koi Formatabo Tony, is asking my auntie. Makolo Pali had a go. Kondo Pal, Bubu Commander, Tono to Kumian, to Talaji. Makolo Pala, Mayana, and Color Emoji, Lay of a go. I did Matanga, Mahalia later and had a bunny. Lady had a Carmito, one of the Hadina, Dore, Uji cooking at Oriba, quite shy in there, Sagabi. Tongan Skim Taro, as a Chief Minister, Nontoman Birena, Longstock Cray. Ngasi Longstock Crapa Scheme Sangadudi, Chief Ministers Ima Nongtang Lema, Yaipateng Mang Scheme, Chief Minister Sport Person Livelihood Support Scheme, Chief Ministers Farmer Livelihood Support Scheme, Chief Minister Kunganga Ama, Sanabong Ama, Recognized Tribal Libraries with Digital Infrastructure, Amadi College, Pagadanshi Mission Scheme Asini. Scheme Lautopaki Torompa Aduda Manipurge, Chief Minister Nongtomam Birem, Nauria Pakanglapa Assembly Constituency MLA, Surasham KB, Power Minister Tongam Biswazit, Mahud Minister Yumnam Kemchan,
Youth Affairs and Sport Minister Konthozam Govindas, Health and Family Welfare Minister Sapam Ranjan, Social Welfare Minister Haikam Dingo, Transport Minister Kasim Basum, Public Health Engineering and Consumer Affairs Minister Laishang Tem Sushendro, Thangbayban Assembly Constituency MLA Kumuksam Zoy Kishan, Kumbi Assembly Constituency MLA Zanasam Prem Chandra, Moirang Assembly Constituency MLA Tongam Santi Amati, Lamlai Assembly Constituency MLA Kongban Tabam Ibom Sasu, Thoramadu Saruyaki, Tharamaduga Marilaina, Chief Minister and the Birena High, Labaktiba Tautoka Amada, Singda Kadangban, the Mioi Ama. Nongmai maruna pan badagi laikidaba asega mari lainana mafamba aduda akan bachakan tharangka amakaloinana thiba hombagi thabak chathaba so hore miada aseda senabasang athuba matamda phanaba lainga ke maike dege kana honagani haiki Manipurda haukiba mege tangka ahum dege hauduna thoglibai irangasana maramoidana yum kai mainatumna chakraba imung singda lengana imung mamamda lupalak ama pigane haina Lautokiba adu Lakriba Sahi Lisangani Kunmariki January Thadake Piba Horagani. Ngasi launch Toriba scheme Tarukase Lakriba January Thadake Tabako Oina Pakapa Horagani. Loinana National Food Security Act Napsake Makada Household Singda Hana Panglamba saying adu Makatana Tehi Manga Amok Sangtana Panglagani Hainesu Chief Minister and Bidena Pondoke. Form all the area. And I appeal once again with the coming of the New Year's and this is running the Christmas. Please let us leave violence. Let us come to the negotiating table and let us start dialogue and let us try to restore peace and normalcy in the state of Manipur. Thank you. Hayeng December ke tang kuntra mathoi bai bai numit amati mathang nume January ke tang ka ama New Year numit anisida lambi ke khudong thiba thok tanaba traffic drive chathragani haina traffic control police wing Manipur ke superintendent of police na thorapa notification aman hairi notification asida palibadi chahi sige aroi banumi December ke tang kuntra mathoi amati mathang chahi ke ahoba January ke tang ka ama asida thoning daba thokdok amadi lambi chinbani sangba thok tanaba Youth Haksinduna Natragani Sage Polam Seasonaduna Gari Thauba, Gari Masada Mioi Om Tongsenba, Helmet Uktaba, Jesang Sudaba, Atu Aha Waina, Gari Thauba, Sidwell Padaba, Chahi Sudana Gari Thauba Amadi, Ate traffic rule to Gai Bisangi Matagda, drive asi Jatagadamani Hairi. Directorate of Environment and Climate Science Government of Manipurgi Lakadaribase Lisangani Kunmarigi Calendar Ngase Forest and Climate Science Minister Tongam Bisojana Honabi Matungina Pongkre Calendar Pongbagi Tarampa Aduga Marilaina Forest and Climate Change Minister Tongam Bisojana Pondoropada Manipurda Ladiba Tonga Tongamba Department Kudimaki Magi Oiba Tongan activity lazy Matawasugumna Environment and Climate Change Kishu Masagi Oiba Taudanke Amaladi Malimgi Miamda Mataukaramna Mausagi Kal Kahendana Tamgani Haibasi Mipung Kudimakta Kangan Matautai Manipurda Mamangda Lairamba Mahosage Pibamp Nongmanongmage Kaitaraba Ase Kanaba Honaba Haibase Ekoi Punamagi Asawataudangamani Manipurgi Akoibagi Pibamda Ohongbakea Lakpana Aikoi Masenge Marakta Thoning the Batodo Gea Tolapane Masida Miamna Akoibagi Pibam Morning Tina Ngak Senduna Mahusagom Nungsi Sanabalam Dampa Ama Lakadarpa Sehi Asidage Ohelese Haina Sopondoke 2024 gi year la ko matam sida anoba wakhal galonena anoba shakti aduga ko gi mapangang ganba manipur ama hena nungsi chanaba thokiba irang jene hena tungda lakadaba mirol amadi anoba jahis deida yamna akogi strong oiba manipur ama seminabada wakhal tanana koile tanana peaceful oiba state ama lakpa oishinu haise ai masi punamak simyam khudimakta every khudimakta every mipum khudimakta akona wish tawjawgalona environment
All Manipur Working Journalists Union Amzugi Senate member Amadi Hanagi President Wangkepsa Samzai Police na Pazanki Bagitawambu Amzu Amadi Editors Girl Manipur na Yaning Tabapung Bakaluna Tadopina Bahazarakli Aranba Pau Pongi Habigi Maran Setuna Kanglepa Mairage Chief Editor Su Oiriba Wangkepsa Samzaibo Sengduk Sanabagi Tanza Ama Bibidana Hekta Pazan Basi Yamna Labak Tivani Landawangam the Pamir Bagi Mapongni, Aranba Pau Pongragasu, Sengduk Nabagetanja Mapipam to E, Atuba Madam Mahaputado Piu, Nakalamuram da Manipurgi Lady Irangasaki Manunda, Pomi Ichin Inau Amadi Ichin Singna, Paulo Wanatraga Kombada Yamna Saxembio Aduga, Editor Singnasu Chumle Haina, Kangdoklaba, Pau Sing Dama Pongvio Haina, Amzu Amadi, EZM, Aniki Maikadege Punatarapa, Cherolamana Pondoragli. Jurasampur Mori Amasung Kangpopida voter Oidambadagi Lanasina Relicam the Ladyba Mui Shink Makoina Hana Leramba constituency voter listagi Mapamba Hongdong Naba Loktopa Yaroi Amadi Mitop Singh electoral lista Yahan Kiba Lairakasu Madu Loktokadabade Haina Joint Committee on Inaligned Permit System JCILPS na Pongdokre Ngasi kai sampata leba JC ILPS ke office tapang to kiba pawgi mi phamda JC ILPS ke convener Thiam Charachandrana High voter lista maming nauna hapsin ba kaktat ba sandok patoba asi autonomous body oriba election commission of India ge mathawoida basu lengang na pre thadok pa tawbiganu Manipur da mitop mian sa sing changselak padage Manipur da thoning de bathau sing thorakle Asigumba Mitop Singasi electoral list da Hablam Lapasu Lautokadabane Manipur Population Commission Lingtuna Ahanba Inaugural Section da Pamba Hokrabasu Mapung Papa Commission da Ama Oidana Lady Masi Mapung Papa Commission da Ohenduna Subject Expert Sink Haptuna Matong Ningtina Pangtung na Balengana Honakadabane Haike Mangna Makataraduna High Manipurga Yumthang Nariba Myanmar Bangladesh Nepal ne Chingbadage Ain Kaina Myoikya Changsalakpadage Ministry of Home Affairs ke Maikadage Elegant Immigrant Sink Biometric Detail Lownaba Kangan Balekre Mase Manipur Lengana Japsana Tabak Paikanaba Honabiu Mamangda Yana ba Lengana Toram Labasenka Adu Lamdam Asige Kalaga Ngasidi Honabiu Manipur asi kannaba hona haudrabadi mitop singge kuta lamdam asi mutkigani haike Nina religion da leliba makai mafamsing adudagi water list si masang yaga na topa sakatba tongiyo tobini haibasi thamderaga deni Imphal के एसपी डॉक्टर एस इबमसा सिंह आईपीएस के मियांग मखादा सगोलमांग पुलिस स्टेशन के ओसेना लुसंगपाल इम्फाल ईस्ट पुलिस 16 AR 18 AR 22 AR 32 AR 37 battalion BSF 38 battalion BSF amade 4th battalion CRPF के अपुनबा टीम अमना ngasi ayop pung 3 tarakpada laitan popi top ke murder range line dege Purum Likli Hill Pauba Kopek Operation Satakre. Satakeba Operation Aduda Kuki Kulai Babasang Seasonaramba Bunker Tarani Totoga Kre Luidana Gangpijang Village Rom Dege Purum Singi Nungsu Takpasarukta Saramba Bunker Amadage Yamlaba Kusukulai Shingso Pakapangam Kre. Kusukulai Singka Adudi CMG Ama number 36 hand grenade Mapan Tip launching ring Tarani Toy ISD card Tarani Toy Granite caps Mari Number 36 hand grenade Ariba Makalge Taratarog Granite ki Ama mini flare Granda card Contratarone Operation Adu Ayukipung Taramatoi Makai Delusion K. Mitai Maitaibu Indian Constitution ke Federal Tribe List Chalhanduna Kunda Minariba Kangla Purup Singha Marakta Manabali Chika Amage Makada Purang Nabagida Makta Mitai Tribe Union Mamangta Nabe Mage Tank Kundake Changsalapa Campaign for Better Manipur with Equal Status Ke Miss Call Campaign Ngasilation Cray
Campaign sida mioi lak nipan lesing humbudra chahum yangkai hembana saruvya ke MTU na mitai bu certain tribe list yahunduna khudung thiraba tungi lambi laisalaktraba purumacha asina masagi hingbage haksang kanjana basang salakeba campaign si mioi lak manga yahuna pandam thamkhibane adubulamda masagi miyamge thabak tawriba CSO kunmari masingyam laba lokender club mati mara paibi lob chamaga Humpo manga lenga ke employees sing katel ge ima ibel sing suri nomle ba miyamna sawat pibadage mioi lang nipan hena campaign ta asada yarak bane loinana mai pahan bada world meeting council na kanglai pa kan ballo global meeting diaspora na achawa thodang lauke social media ge platform contracted amasung masang naidaba celebrity kyana so mateng chawna panglapa loinana mioi kyana so tengbang lakhe masage damota MTU na miyambo thagat pagaloina na MTU na miyam galoina na khongjang sangsena ba khongtang kya lawrpada miyam punamangna tangai phadabani khalaga saruk yabina baso paujenagle Protection of Children from Sexual Offences POCSO Act 2012 ka mari lainaba casing Miyamna matamsana police ta pau bibiduna matamsana wayal phanganduna maralaiba sing logi chapchapa chairak phanganchi haina kaksang district police ke assistant SP kaksing law and order ki A Romendro na phondokre Wapamase District Child Protection Unit DCPU Department of Social Welfare Tawal amasung kaksang district na Help for All Organization ta HFAO arung kuno kaksang district ka khusamladuna Pangthokpa POCSO Act 2012 amasung child marriage haiba hiramda Kaksang district ke arong kunaw talaiba Help for All Organization na chalaiba Thambal Children Home for Girls ke complex ta pangthokhiba one day awareness program da haikibane District Child Protection Officer DCPU Kaksing Konjangbam Anita HFAO gi chief functionary Prem Kumar Haigrujamba amade Lamyamba Enterprises ke proprietor Dr. A. Amit Kumar yauna pangthopa tharamba aduda Romendrona makataraduna hai POCSO case ke thodok thoklaga Kairoi lekani seltum khara pinaraga yasinagane haiduna wari shanaraga yarak traba matamda police ta lakpa asi yariba makai tawbiroidabane matam sana pau bibiduna mara leibe singbu logi oiba chairak phanganduna lo lei haiba ase khanganduna mara leiba singbo chairak biduna asugumba thodok sangka ase thondana ba aikhoi puna hona mine se haike amaram dang asagi thorampa aduge manung channa DCPU kaksangi legal officer Rina Chanur moirang themna POCSO Act 2012 amasung child marriage haibai khiram asida wangangduna miyamba wakhalta hanke tharangi manung channa HFAO ge chahi ge oina putopa calendar phongba HFAO ge general home amasung all is a home the ladiba anganga amasung hansing da tonga ba mioi sing lakadariba anawa chahi lisangani kumarige khudol oina che kalampa amasung blanket na changba sang su khudol tangki Women Society for Culture and Heritage na sinduna chahi amachom na folk dance and music training pangtolaba matung ngasi Manipuri folk dance and music kaksang harauba laibo dance amadi maibi dance putopage thoramba kaksang khunya lekataleba society asage dance training hall da pangthokre tharomda Manipur site parisat Impal ge president L Joychandrana atoba mitungland as CCCDA Kaksange President Naurem Sanahal Debina Thoramapu Oibagaloinana Jen Manipur Dance Academy Imphange Retired Director L Upendro Sarma Amadi Chandan District K Komlathabi College Assistant Professor KSI's Birohini Debina Kanaba Mitunglansing Oina that's the punky. Status ida Kuki Jo Kulai Pipe Singna Jatharekliba Lan Asi Maide Singna Kangmangambage Wang Mada Ladakle Center Amadi State Lenganga Irang Asi Loishinba Ngamloidaba Oiraka Kuki Tenabage Tawdang Miamda Sinagera Natraga Santranta Forcingna Dumina
lahengera haiba amato honbiro haina Federation of Civil Society Organization of Fox President TS Manihana Pundokre wapomasi mayang impal da leba the Command United Clubs amadi Mairapai Association senduna mayang impal contractor leba Command Mini Stadium da Manipur ge future ge matang da pangthopa public convention da phungdokhibani political activists Mahesh Taunawsam social activists Rohan Film Kukmage President and Kironba Amadi social activist Al Ibomcha yauna pangthopa tharampa aduda manihana makhataraduna Manipurda hausak leiba lenga ka se president rule leiba lenga ka amadige hena phibam lode azaguma matamasida kukishingna ngasi makso mapam kyada amukhana etek tawroktuna michama mahatpa amade commando ani sholapa asipiamna khangmangambage wangmada leide oregliba phibam asida lengana kuki khulai paiba singbo thengnaba ngamgani haibasi thazaba ngamdre maram asina kuki thengnabagi thaudang ase miyamda sinabiro madu natragana miyamna kuki thengnabada center dege lakpa forcing na ayeda pand piba ase lepiro pung kharege manungda manipur dege kuki ase maru phungna mutatuna lamdam asege apunbage saktamba ngapage thaudang miyamna lawjage haike Tharamadu saruya kiba political activist Mahesh na state asida handak tholebe irang asidage maitai singna politics ke lamda asonba ke laire haiba adu khangduna politics ke lamda miang changba matam oire loinana lengang na so housing lanjana tuna laire ba inmesingbo masa masa ge mayumda halanaba honabagi mathakta kuki singbo st list ge lauthong na thabak paikaba matam oire haike अदुदगी मपुकी केप पुगाइते अदर मशीन लोइसनबा इंडिया की मणिपुर की ग्रुप अनेमकी पॉलिटिशियन सिगा शियो शियो सिगा वारी सानबा हौरे मसी खनाय बहो चुंगे से थिबा कांदा करम बसी सोलोबा करम पॉलिटिकल की अदुगुनबा पॉलिटिशियन मपे को वारी सानदारी दो असाबा शेषो मकोइना पैसा पिनगा खोमजल लगादा कदाय दगिनो खोमजल लगादा सेमा शेषो दोरे करम पॉलिटिकल पार्टी के करम पॉलिटिशियन दोरी नोबा Directorate of University and Higher Education Government of Manipur ki Mia Makada Ikag S. Gula Women College Namona Sentuna Perspective Evaluation Pedagogy Question Setting and Evaluation under NEP 2020 Highway Hiramda Numit Tarini Chathagadaba Faculty Development Program Mama College Sake Indoor Hall da Ngasi Haudokre Tharamadu University and Higher Education Government of Manipur ke Assistant Director P. Santikumar Singh Morang College के Principal Dr. Rahijuddin Sheikh Escola Women College के एका के Coordinator के S. Napoleon Singh Department of Manipuri Head and Zoy Kumar Singh Escola Women College के Principal Dr. W. Robindro Singh na अथोइबा मिथुंग सिंह ओइना सरुया के Tharamda Department of Biotechnology के Head Dr. L. Ishori na Tharam के नुंगी ओइबा वारल थमके Tharanga Mari Lenana College Sage Principal Dr. W. Robindro Singh na Phungdokibada NEP ki Makhada Pangtok Leba Program Asina Oza Singh ase Hena Quality Leba Amadi Oza Singh na Angang Singh Laina Lairik Tapi Tampi Bangam Lagane Numitarini ki Program pa ase Yauraba Oza Singh na Angang Singh Sembada Mapung Phana Apaba Samasa Ama Purakpada Achoba Mateng Oigani Khali Haike Education policy की 2020 की लाखस दा कोई सु लोइना बा खरा हेना टिंग टिंग लाउना जासिंग ज्ञान लैना अंगांग सिंग सेमबदा मपुंग भाना समाज अमा सेमगलकपदा अखोइना लोहुम थोकपा दायित्व अखोइ एजुकेशनल सेक्टर रोमदगी अखोइगी फुल सपोर्ट टू लौब ngamnabagi damta haidana siguma program si sinjabani Ngasi Ayushman Tababa campaign ke sadukama oina community health center haurebi makha laikai da health mela pangthokre district health society tawalgi miyang makada CHC haurebi makha laikai na zenems imphal ga khusamnaraga pangthoke ba health mela asi campaign asige makha satharakpa oina ahumlak soba oina pangthokpani
CHC Hauribi Makalaka Medical Officer in charge Dr. Narsina Pondo Kibada Ngasiki Halmela Asida Charana Mioi Johunga Yankaidagi Chambri Pawa Limna Line of Pandam Tamde Piriba Kudung Sabasingde Gynae Medicine Psychiatric Ortho ENTI Dermatology Pediatric Dental Surgery Niching Specialist in Zanims Impaldege Lagbiduna Pangale Loinana Hidar Langtak Sing Amasung Test Obage Kudung Sabasing Sulem Piri Aisman Baba Campaigna Lamda Masige Praza Singda Helmela Toine Sinduna Specialist Dr. Singda Lying Bage Kudung Saba Pangan Bage Damakta Nuaiba Pungoke Loinana Zemensky Timpa Amadi District Health Society Tawalsu Tagatpa Pungoke IEB Singtana Punsalaga Semba Corridorgi Loop Ningon Kut Manipur Wangsing Sapang Lakibagi Mangarak Suba Mapong Numentauram Ngasi Corridor Sangland Wangsing da Singlem na Pangtokre Lupsina Piba Tungan ba Mana Amasung Nington Lantokpana Ngasige Tauram Aduki Mapangoi Basaktam Oike Lamna Masage Masak Naibi IEB Kaidem Pramodini Debigi Photo da Lay Katuna Haudokiba Ngasigi Tharampa Aduda Manipur Lenga ke Horticulture and Soil Conservation Department ke Deputy Director MD Jakir Hussena Atoiba Metung Ningol Court Manipur Wangzingi President Kundong Bump Gunamanina Tharamapo Aduga Manipur Lenga ke Art and Culture Department ke Assistant Director Haubam Jetra Devina Ikai Kumnarapa Mitungoina Sarubiake Ngasigi Mapong Nume Tharam Aduga Mariledana Corridor Lamsinka Athoiba Mingtol Piduna Ikai Kumnaba Utkiba Aiba EB Sink Adudi Moirang Themba Rajendra Tongbramp Babulal Yangkomp Indira Amasong Kartik Maibani Loinana Kori Laima Henthoibi Mingtol Piduna Ikai Kumnaba Utkibi EB Sinka Aduna Kwairapam Sunita Devi Amasong Dr. Nomai Tempra Modini Devini Masigi Matata Ningol Court Manipur Wangzingi Maikaidagi Lanthokiba Korirongi Mana Amasung Pangkiba Aiba Aibi Sink Adudi Matangsina Kaidem Pramodini Ningsing Koridol Manada Lokra Pump Ibimsa Devi the Lanthoki Mana Asi Aiba Moirangthem Rajendra Nakatpadi Anisubada Yumnampa Kainahal Ai Yuhul Sakang Managi Na Abuzamp Ibohal Luang da Lanthoke Mana Asi AB Yumnamp Utambalana Mahagi Lekidrabi Apopiki Ming da Katpani Lemzaningai Oiraba Mana Animagda Sel Oina Lupalisang Manga Sakang J Amasung Lengan P Amamam Yauri Panbayabadi Ningol Court Manipur Wangsingna Nupi Aibe Sink Hena Thoraknaba Pandam Thambakaloinana Corridon Gilamda Hena Masak Mangalaiba Magulaiba Corridon Ge Pothok Sing Pothognaba Pandam Thamle Manga Suba Mapokoman Thauramba Europa Asida Lub Asigi Punna Aibi Nipuma Thoilaire Haire Anna Loan Sip Association Alkana Sentuna Putokpa Ananda Alam Ro Timbu Hainamingtonba Ananjatigi Kumai Harau Thorom Kagi Guideline Handbook Amangase Anal Naga Tangpi Antagi President Pongkre Chandilgi Chamding Kulent Village the Pangtoki Bathoram Matuda Anan Kangluki Tokan Tokamba Society Sing Politician Social Activists Educationists Anal Sip Singi Land Officer Sing Anal Literacy Society Anal Naga Tangpi Anal Lenriwi Tangpi Anal Sinu Rul Amadi Anal Society Singi Hanagi Leader Care Society Tharamdada Antage President Anan Miamna Ngasipong Level Lariga City Idipa Chana Kanglunge Manungda Tabak Tona Balautoke Haire Athobasingi Mapamda Kachapa E Hainaming Tonba Nomagi Oiba Blood Donation Camp Awareness Camp Ngasi Zeneske Blood Bank Tapang Tokre State Blood Cell Amadi National Health Mission Manipuri sponsors Makada E Pau Tengbang Lubna Humanity Society Amadi Regular Blood Donor Group Manipur Amadi Blood Center
Zanimska Khosamnana Sinduna ngasi pangthoki ba thorampa aduda punna mioi yangkhairom na EPK Panbayai ipau tengbang lobna Sinduna mamangda so asagamba blood donation camp khaltanatna free eye checkup na chingba camp kya so pangthoki ba laikhrabane Maitai punsi Manipur kansi apun ba kholau lauminasi apun manapangane haiba kholau seda Manipuri ima kangleipak Maitai leibak people campaign ngasi maya koibi yai phasanglenda maya koibi I hoglop Manipuri ima ga pulaga sentana pangthokre asage campaign asage mari leinana Manipuri ima ge chep convener so oidiba handagi megi tangka ahumge lan Nangduna Lanzana Kraba Sagol Samp Kulana Wapamasi Pondo Kibini. Campaign Asada Saruya Kibindupi Amana campaign Ase Karikidama Antolibano Haibagi Matang Deso Mahaki Warol Tamlagle. DFO Bisnupur Amadi Assistant Conservator of Forest Sukhamba Ratan Kumagi Mie Makada Division Forest Office Bisnupur Grand Brigade Manipur Global Science Club Koijuman Grand Universal Foundation Isok Apunba Club Napuna Kosamana Sinduna Nomage Oiba Anti-Poaching Drive Ama Isok Makada Leiba Jawa Lamjau Amadi Lokpak Pat Ke Kongbanda Leiba Pat Macha Singda Ngasi Anti-Poaching Drive Chatakre Driver Aduda Assistant Conservator of Forest Sukhamba Ratan Kumar Grand Brigade Manipur Ge Founder Ilangmam Premsit Grand Universal Foundation Ge President Dr. Huidromba Roman Isok Apumba Club Ge Volunteer Singha Amadi Bisnupur Forest Division Ge Staff Sangso Saruyake Sarugi Akiba Singna Jawa Lamjau Amadi Loktak Pat Ke Akoibadaleba Pat Masa Singda Koine Chatuna Lamlaki Sa Uzek Singha Panaba Lang Thakpra Koine Chatuna Tike Amadi Tengnaba Mio Shingda Uzek Lang Thaktanaba Warisha Ke ACF Sukhampa Ratan Komana Pondo Kibada Isok Makaki Jawalam Zaugi Mapam Karada Lona Lang Thaktuna Lamlaki Sa Uzek Singha Panaba Lang Thakle Amadi Sadan Bagi Tabag Chatare Haiba Pau Fangbadege Driver Asi Chatabadi Masi Makatana Tobigano Karigumba Tengnarabadi Angi Oiba Jerak Pangani Haike Anti-poaching Raki Sarukama Oinangasi Isoke Saita Hosek Pau Buda Usek Lang Tara Maitadokre Hairi Ram Temple Sangagadaba Numi January Ge Tang Kunitoida Miyamna Temple Aduda Lagbigano Haina Prime Minister Narendra Modi na Hairi Bhakta Singna Lot Ramda Problem Thonganushe Haiki Mathang Numid January Ge Tang Kulum Doidege Temple da Miyamna Lagbiba Hobi Yare Ram Mandir Ase Matam Chupage Oina Lengdana Leragadabani Haine so Prime Minister Modi na Pungdoke Wapamasi Azordiada renovated Railway Station Amasong Airport Ama Hangdoladuna Prime Minister na Phondo Kibani Sangar Sagat Pagi Pangangna Lebaka Asibo Malemda Manglomda Sangsil Hangani Haike Matang Kuina Ngadaklaba Azurdiada Sadiba Ram Temple Ase Yamna Soba Tharamba Amo Ina January Ge Tangkuni Thoida Sangaragani Haina Kaurangna Miyamna Nganeri Bani Lebaka Sigi Mapam Kyadagi Sariba Temple Asibo Yenanaba Mioi Mayam Ama Azurdiada Langnaba Haunakre Hairi Grand Temple Asi Rajasthan Ge Bharatpur Dege Purakpa Makrana Marble Amadi Atai Mapam Kyadage Purakpa Nungsingna Sabani Masang Nairaba Mioi Lisingni Pan Romba Amadi Tabak Subasingi Chada Taramanga Kakso Zanawari Tang Kunitoida Sangabage Tharam Seda Yaurana Bacheba Bekre Hairi Azurdiada Nauna Samsalaba Railway Station Ama Hangdulaba Matunda Prime Minister Narendra Modi na Amrita Bharat Train Ani Ngasilam Thakre Atopa Bande Bharat Train Su Tarukhak Su Prime Minister Modi na Lamthake Amadi Uttar Pradesh ta Paikakadaba Project Yagesu Urep Uyung Tamke Project Sangado Lupa Crore Lising Taramanga ka Chatre Sangadabani Hairi Azurdia Kakta Paikakadaba Project Singi Oina Sempam Asida Lupa Crore Lising Taramathuiga Chama Yauri
January ke tang kuni thoida sangha kadriba Ram Temple thorang ke damakta sangha paribarna yamna kana mobilize tawri bani. Ministry of Health and Public Welfare ke makada semkiba the insa kokna piba reporter lebaka sida COVID variant ke case jamaka humpu hele hairi. Insa kokna piba datada lebaka sida December da COVID case jamaga nipu manga record tawki. Je enter 1 ke case na taratret November da pangki anova case chatrika nipu humdoi khaksu leire hairi. Pungkumari ke manungda lekhidapana Kerala da ahum Karnataka da ani Chhattisgarh amasung Tamil Nadu dana amamamde. World Health Organization na JN1 bo separate variant of interest oina masak tagle. JN1 da asi yamna sandopangami adamu oina mag health risks ge oina di yamna kanba oide haidi. Lebak asidagi su ayingba weather asida nungtige oina disease ani yongna sandople haidi. Hauzik aroibada maroiba pau manipizari. Singdada kolngaktu na leba volunteer amako ki militant singna nomaida kapsalak pataki lekhidre mihat sida chenaba sing athuba matamda phana na balenga ki maike dege kana honagane haina chief minister and birena phongdokre. Pokso Act 2012 amasung child marriage ki hiramda awareness program pangthokre. Kuki Tengna bagi thaudang miam da sinapiro natraga Kuki Tengna bada center ke forcing na ayada pan pibiragano haina Fox ke president TS Manihana Phongdokre. Loinana Prime Minister Narendra Modi na Azadiada railway station amasong airport ama hangdopa ke iroinana Amrita Vara train da anilam thakre. Imis paudang ngasige de matang sidaloijere meng tabiri besungbo amokahana krumse.